CIDSB attached toba first MRG rifleman amadagi Manipur police na masing yamlaba WY tablet sing fagale hari haukiba nimita kilogram tara henbigi mayai kaba chinjak adu palel mamang leikai da MG Abdul Matalif na puduna chalambadagi Manipur police na fabangam kibani hari mioi asi security personnel amani mahakpu fabada ajoba thodang lokiba kaksing district CDO Timbu chief minister na mahaki social media gi post amada thagata phongdorakli CIDSB attached toba first MRG rifleman amadagi Manipur police na masing yamlaba WY tablet sing fagale hari haukiba nimita kilogram tara henbigi mayai kaba chinjak adu palel mamang leikai da MG Abdul Matalif na puduna chalambadagi Manipur police na fabangam kibani hari mioi asi security personnel amani mahakpu fabada ajoba thodang lokiba kaksing district CDO Timbu chief minister na mahaki social media gi post amada thagata phongdorakli